Impact TV News na adom butaram na uksari. Mari bak ingmani masana masabulu singbani haijaba miyo kaya leptana thorappa uri. Masigi mathakta Manipur leibak miyamgi damakti yai phanaba thabak tawbani haiduna lup kaya amasu saugi sauri. Maduna leibak ki thabak tawgani haibagi mingda thoriba masana masabulu singbani haijaba kayana authority natan authority saduna thabak tawpadagi leibak miyam awaba mayuknari. Leibak asigi mapu wari ba leibak miyamna masana masabulu singbani haijaba lusingbadi oidaba miyo singasi kana kanano haibadu masak munna khangdolaga miyam apun bathonana chap chaba parama tambiba mathau tai asingna pukchel sengdaba masai oijaban mang tharaga thabak tawbul singba saba singasi maru phangna musana bkhotna darkar oi ngarang nan tling khalak pulup amna sum miyam da adu tawbani ada tawgodabni adu tawbu yaroi haiba authority natan authority sabagi thong hojik chathrak ba simyam na khangnari chathrakliba aran thongsing asida manipulenga amasum miyam na khangna una tumin lesin matarabadi lenga asima pu pandraba haibadu rule of laws and drabalamdam ama haibadu oiragani authority natan authority saduna press release kaya thoktuna miyam da adu tawbu yaroi ada tawgodabni haiduna makoina pama thabak adu maram chai natraga chadi haiba khangdana nampu sasan torokpa matamda manipulenga ki mailina authority na khangsin nadan leiba sisu yamna chumde mafam matam chana sasinabulu singbasing satrak nampu sasangi thabak singachi manipulenga na lenga leiri haiduna mafam matam chana thinghobu mathoktai madu natana mangba takpa loirega wakhal tar I haibagi mawongda lenga na chatrak pom tawiba sidi yamna lalle civil society organization haina chongthorakpa singnasu manipur machet nan thuwaina ba khongdan ga chatrak uri Manipur da Meitei Lam Pangalgi Lam Kukigi Lam amadi Meitei Pangalgi Lam Haiba Leite Manipur Lam punamak manipulenga ki makhad apun boina leibani adubu ngasidi tongan prokaya aikhoi lamgi mapu aikhoina tawningmu tawgani masida manipulenga amadi miyamna karichu tawbiyaro haiduna phong singna bagi thabak kya chathakliba sin leibak miyamna mikhalgi matamna vote biduna miyamgi mut oina thagat khraba singna semba lenga am chau chau leiraga leibak thuwaina khotna ko phawbada matam chana thengna bu ngamdrabadi lenga leibagi wantok asi karina Manipur gi reserve forest protected forest atai chingpa turel sing kanana ba loinana opi pambi pak changa yantatpagi khongdam chongchilakli ba sida MLA humpuna mangjil thana chongthoktuna lofam thobu thodang adu logodabani separate administration talakpa sahi yam helab lalasi loisinaba khona MLA humpuna kariyuma thabak amata lobungamde adu kimati pangdaba haibadu oiri masini maram aduna hojik Manipur gi civil society organization amato oile punsinduna loinan MLA humpusu amato oile punsinduna Manipur thwaina photna ribasi maithi ba pibungamnu photna chummi Miyam gi mit na kong oi hanjariba Impact TV News Haiba News Networking YouTube channel amadi FB page asibu like subscribe amadi follow tawbiduna support tawbiyo loinana tungkoina miyam gi seba tawba ngamnana ba adongi mamal yamlaba suggestion taramna ukchari